Lakhipuronline puthok-saba December ki tang 12 Sagol se numit ki Khomjinba Pao tabirase. Ahanbada maruoiba pao. Laisram Komal Babu bu puthoktriba phauba kokomi jiribamna wakat mifam pangthoklagani. Lok Sabha da Assam ki Congress luchingba Gaurav Gogoina Manipur ki irang ki matangda wapam kaya marum pukhatkre. Poilapul Meitei Lupna Konom Lamnganbi amadi Laisom Ongbi Renubalabu ikai khumnakre. Presidenti gi Langpoi wari lairik igi khongul hozaida phongkre. Jiribamda ningtham gi marumarang yenthokre. Taramari suba North East Riders Meet saruk yaruba riders sing ngasi Imphal thunglagani. Amasung Sonai Mongolpur da pangthokiba badminton tournament loisenkre mana mathum yentokre. Hauzik mapung oiba pau tabirase. Manipur ki khwaidagi chawba army camp ama oiriba Leimakhong army camp ta Kasar Gosaipur gi Laisram Kamal Babu bu ngasi phawba thiba khangdana leiriba si Manipur lengakna athuba matamda puthok pigadabani mahakpu puthoktriba phawba Kokomi Jiribam District Council na hayeng December ki tang 12 dagi wakat mifam phamduna khongjang changsinba hauragani haina Ipsa Jiribam gi office ta ngarang pangthokiba pawmisinga unaba amada Kokomi Jiribam District Council gi co-convener Senjam Sainik Kumar na haikre mahakna makhatana phongdokhibada ngasi phawbada thiba khangdana lakliba Kamal Babu athuba matamda puthokpiu kariguma puthoktoba tarabadi Kokomi Jiribam District Council amadi Jiribam gi miyamga kusamnaraga hena kanba khongjang changsilagani haina co-convener Sainik Kumar na phongdokhi Haukiba November ki tang 15 in kunja 2024 dagi kasar lagi dagi ogi Kamal Babu Kauba yoyama Imphal ki Leimakhong haina army camp pagi chaw leba Manipur da Leimakhong ai Manipur di army camp oi jiwa sina phamba jaga ni masigumba jaga amadagi ogi sinmi ma thongmaram phangana thongmaram phang mangraga hojik phawba army ma ge dagi su clarity paper laite aduga paliba sarkar ki maikei de su magi matang da langlang ngasi bobo puthoko ngamdana leiri basi akoigi praja amoina tuki matik pende masi sarkar ki asol mane habisi masa praja miyam na masi uthok jabani maram aduna koigi lagiba koigi December ki tang 32 sigagi hauraga koigi Jiribam ki akoi bada leiriba Jiribam district na koliba jaga sing ki club lekai sing khusam daraga koigi wakat mifam matang chataba hojaragani maramuna masi phawda sarkar la kaigumba Kamal Babu ki matangda langlang jini puthok ngamdragati akoigi Kokomi Jiribam District Council ka akoi Jiribam praja ga pullaga akoigi makhal kya gi aidi Kamal Babu puthokri bawba akoi khongjang changba hogani habse akoi sarkar ki maige da koina thamjari Barak Tampak ki mapam dasnupilal numit ngasi pangthoklagani panbayai Ingkum jalising amaga chamapan kuntra mapanda Manipur da matamadugi senmit lon amasung lengak sasanda miyamu namthabagi thausil kaya gi mayokta Manipur gi masing jamlaba nupisingna Manipur dagi cheng mapanda thadokkiba yaroi hairaduna state darbar office tamna thomjin khibada lanmi singna batna suba amadi sangin na thinbada nupi kunma thoirom asoka pannangki Lising amaga chamapan kuntra mapan gi December ki 12 da thokkiba thodok adu buning singladuna numit asibu nupilal haina pangthoknari Lok Sabha ki ningtham session da ngarang Assam ki Congress luchingba Lok Sabha ki MP oiriba Gaurav Gogoina Manipur gi irang gi matangda wafam kaya marum phongdokre mahakna hai Manipur da thokliba irang na maram oiraga rajya sida awaba mayok nariba sigi waroisin purakpagi mahutta kendrana masing jamlaba paramilitary force thamjinba amadi abhaspa chana haliba sina Manipur gi irang asi loisinba ngamloi hairaduna Manipur da hojik mayok nariba chaithing singasi maruoina ain gi wangmada khulai pusilakpa amadi drug pusilakpani haike Pradhan Mantri Narendra Modi na karamba numitta laktuna irang asi loisinana bahona gadoribano haina Manipur gi miyamna hangli haibana chingbo wapam mahangna phongdokhi Adharaniya Adhyaksh Adharaniya Sabhapati Mohoday I rise to discuss the grave and humanitarian situation in Manipur. The entire state is in a humanitarian crisis and instead of finding a solution the government is sending paramilitary forces and enforcing the Armed Force Special Powers Act.
This is not addressing the cycle of violence. Extortion has become rampant. Economy is shattered. Basic public services are on the brink of collapse. Unfortunately, there has been a rise in the illegal trade of arms, drugs and timber. The impact on the lives of ordinary people has been devastating. School, colleges closed. Thousands of students, their education is at risk. Healthcare facilities damaged or destroyed. Fear and uncertainty has gripped the population. Madam Chairperson, the time for inaction is over. The people of Manipur are suffering. They have only 3 questions in mind. The first question is, when will the Prime Minister visit Manipur? The second question is, when will the Minister of Home Affairs apprise the House that what will be taken to resolve the situation? And the third is that this government, in order to hide their failure in Manipur, is using George Soros as a shield to hide their failure. Handakta APSC na laukiba combined competitive exam da APS rank kunithoi da mai paklakrabi konom langmanbi amadi AAO gi rank yangkai tereta mai paklakrabi laisom ongbi renubala gi mafamda poilapul maitai lup ki maigi dagi harau nungai ba phongdokre ngarang poilapul da leiba NG kunjababu gi sangai da poilapul gi ke senaman amadi santimoi gi machanupi konom lamnganbi gi mafamda ikai khomna jaba loinana memento amadi lengyan fikutul tamduna harau nungai ba phongdokre amaromda Sribar Karong dagi el luangan bagi loinabi laisom ongbi renubala gi mafamda ikai khomna jaba loinana lubasina memento amadi lengyan fikudol piduna ikai khomnaki khongsad aduda lupki president NG Manidhon general secretary H Umananda wangangloi oina NG Upendra amadi NG Sarada loinana atai member sing sarujaki Hozai Notun Bazar Gita Mandir Colony da leiba Lairen Lakpam publication gi loisangda Lairen Lakpam Shruti Kumar Sahitya Bhushan gi luchang makhada Lairen Lakpam Ongbi Bajentina Iba Igi Khongul Koba Langpoi Wari Lairik Amangarang December gi 13 da Thorom gi chief guest oikiba ex DIG IPS Krishna Kumar Sharma na maikum hangdokre Thorom asida guest of honor oina MSPA gi ex general secretary Pukhrambam Kamini Nongthomam Indra Kumar Sahitya Bhushan Manipuri Kala Kristi Kendra Lankagi President Wahengbam Joy Babu Amadi Thaunaujam Siam Sahitya Award Sarujaki Oza Usam Kunjabeharina Maira Chokat Piki Ngathem Prem Babuna Mifam gi Wahogdok Thambiki Amasung Hozai Robindranath Thakur gi lecturer Khetrimayim Ranjanana Lairika Sigi Masak Thakpiki Lairika Sina Brahmaputra Tampaki Oina Ahanba Phongba Travelok Lairikni Amasung Publication Asina Phongba Tarahomdo Suba Lairikni Hairi Lairika Si Maruina Manipur gi Irangda Awana Tariba Singda Yengsinba Amadi Angamba Mateng Pangluba Khongsit aduga mari lainana iba lairikni haina Nongthombam Kamalna Phongdoragli Nongpok Thangba Sonai gi Kochudoromda Lebak Pokpagi Dumidagda Thokiba Maheu Langpok gi Thodok amada Chak Thongnaba gas Pokhairakpagi Khonjelna Khungang asigi miyam mipainakre Fire Brigade Gari Thunglabagi Mamangdana Boktaruddin Kobami Sigi Yum Tumna Maina Chakhi Amadi Jumgi Pochai Amata Kanmangam Hodre Hairi Karen ki short circuit tagi Horok Pamai Oigani Haina Laikai ki Miyamna Thajanari Matungda Sonai gi MLA Karimuddin Borbhuya Laktuna Awa Batar Bami Sigi Imung Manungda Tengbang Kre Hairi Accidentally Jolie Segia Lagi Aisi গতকালকে সঙ্গে সঙ্গে আমরা ডিজাস্টার ম্যানেজমেন্টে জানানোর পরে তিরপাল বা থাল বাসন বর্তন দেওয়া হয়েছিল আজকে আমরা ডিজাস্টার ম্যানেজমেন্ট থেকে সরকারে 1,20,000 টাকা দেওয়ার যেটা প্রভিশন আছে এটাও তারা পাইবা অতি সত্বর পুলিশ রিপোর্টও দেওয়া হইব পুলিশও কালকে দেখিয়ে গেছে Christmas Thauram Galoinana Sahitya Khana Nainabagi Thauram Christmas Literary Seminar Lagliba December ki 13 Nongmaijing Numita Poilapul da Leiba Khetrimayim Nobin gi Sangai da Pangthoklagani Thorom asida Sobam Jayanti gi Saireng Aigi Wakat Thokchom Anjana gi Saireng Hinglam gi Nasunglang gi Loinana Naurem Rajan gi Warimacha Phonghodraba Paukhung gi Paukhom amasung Dr. Moirangthem Sobita gi Warimacha Sandrembi Imadingak Yore Khana Nainagani Hairi
Jiribam ki Bidyanagar da laiba Kesewnath Development Officer Department of Horticulture amasung Soil Conservation sinduna Ningtham gi maru marang longmi singda yenthokpagi thorom ama ngarang pangthokre thoromda Jiribam gi DC Krishna Kumar Kesewnath Development Officer CDO SDC M Devananda Singh amadi Subdivisional Agricultural Officer Muhammad Naimna Sarbiyaki Retired Assistant Horticulture Inspector K Dhiren Singhna Thoromadu conduct tobiki maru marang yenthokpagi matangda N Depsini Devi CDO Jiribam na haikibada Jiribam gi tongan mafam gi community kayadagi beneficiary changwa yangkai gi mathakta ningtham thagi maru marang sing asi longmi singda phanganjapani hairaduna mahakna makhatana asum phungdoki तारीख 13 इंटरपेशन नुमित असिदा पेशनेट डेवलपमेंट ऑफिस हॉर्टिकल्चर एंड सोइल कंजर्वेशन जिलेबांगना डिपार्टमेंट ऑफ हॉर्टिकल्चर एंड सोइल कंजर्वेशन की मखादा कोई एमआईडो मदी कोई ऑनरेबल चीफ मिनिस्टर की इनिशिएटिव फॉर लाइवलीहुड रिवाइवल ऑफ अनएम्प्लॉयड यूथ एंड फार्मर्स हाइबस की मनी की मखादा कोइना इनकम की मरु मरांग सिंह खंगतलाबा बेनिफिशियरी सिंहदा yenthokpagi thoram ama sinjabani thoram asida respected deputy commissioner Sri Krishna Kumar IAS Jiribamna thodu mithunglen oiduna saruk yabiki aduga thoram asida Jiribamgi tongan ba mafam kayadagi tongan ba community dagi beneficiary zamaga yankhai gi mathakta khoina nitham thagi maru marang singa ji phanganjaki aduga phanganjaki ki maru marang singa ji khoina farmer cooperative society adagi local representative adagi kogi FPO na laiba singsi kothangda oina phanganjabani aduna akoigi chathok hengatnabagi pandamda kogi tham thagi maru marang singa ji farmer singda matam chana yenthokjaraga kogi farmer singsi farming community da laiba farmer singsi income hengatlaga income kothok hengalabani na income hengalakani automatically income hengalabani na mokogi livelihood se hena fagatnaba adagi irang sida maram moiraga sugo nomba chapam khangdana ngauraga laiba singse kogi farming sida mai onjalaga chathok ki marang kaina puthokna isana irom dom lepsa bangamnaba program ase sinjabani Handakta Meghalaya ge Turada pangthokiba taramari suba North East Riders Mitta Impaldagi Jeliro Ventures saruk yaduna halakpagi lambida Jiribamda ngayak panbagi tanjada Jeliro Ventures ki caretaker Timothy na Jiribam gi JNN Paumida phongdokibada makhoi bike taramathoida nupi ama yauna punna member taramarina Meghalaya ki Turada December gi 5 dagi 3 phawa pangthokiba Taramari suba North East Rider Mid asida saruk yaruna bachatluba Imphal East District ki tarungdagi khongsalakibani haire Mid haibasi karino kanda India da leiriba na jagana foreigner leiriba mi loina riders haibadi bikers loina maksi aduda larga punma haiba tare get together program amane sida larga koi club tongan ma Manipur gi oiro Nagaland gi oiro Assam gi oiro Mizoram gi oiro tongan ma loina mag lae sida larga koina pullaga dum celebrate tominaba haiba tare sigi festival se sigi aduda akoina race oiro natraga na hojik apun bagi any game and sports oiro concert oiro jajat aduda sille aduga numit ahum se koi tang manga truk tere se koi silu bane akoi Jeliro Riders Venturers se kainone membership ti 70-80 mux lebane register ho buse adubo andak turagi tura chat pisidi bike tramari chatle bike tramari sida hojik akoi mi tramari chatle habne ko mi tramari chatle bike trama thoi chatle aduga nupi ama yaure ti chal akoi chaluraga turada nam just yaururaga akoi su akoi gi club gi oina akoi representative oina chatpani na akoi events atop topa like that race gumba taco football gumba natragana moina sinba ga atop topa game sports akoi loina yaurure aduga muk halakpane Inauja Maisnam Amadi Roshan Nauremna Sonai Mongolpur da pangthokiba Men's Double Badminton Tournament ki champion oikre aduga Amarjati Amadi Bonepna runners up takre All Kasar District Students Union na Sonai Regional Students Union ga kusam naraga nimit mari ni chumna chatharakiba
men's double badminton tournament ngarang loisinduna mana mathum jentokre mana yentokpagi thoromda Badaruddin Majumdar ngauba mayengbam social worker Khetrime Manikchan social worker NH Baroloskor Abdul Jalil amadi Thokchom Debena chingba miyoi singna dais tapamki tournament asida punna team kunthra nithoina saruk yakhi champion oikiba team da lupa lising nipan aduga runners up takiba team dana lupa lising manga loinana certificate khusinakhi ahan wa manasi Khomdram Rajkumar Elias Bochana mahaki apokpa Khomdram Kunjambihari Singhagi mingda kachabani aduga ani suba manasina Y Profulo Singha Associate Professor Janata College Kabugonsna mahaki apokpa Yuremba Mubi Singhagi mingda kachabani Energy Healing Center, Naturopathy and Magnetotherapy Hospital, Mapamasida Steam Bath, Hot Water Immersion Bath, Chiropractic Bone Setting, Yoga, Infrared, Clinical Magnetology, Chakramat, Spinal Neuro Massage Acupuncture, Acupressure, Sirodhara Massage na chingba, Chaukotlaba Mahusagi Layang Patap Singasina, Diabetes, Kidney Amadi, Liver ge Anaba, Paralysis, Sciatica, Spondylitis, Khwang Naba, Khu Naba, Nerve ge Anaba, Blood Pressure, Heart Disease, Brain Stroke, Nupi gi Laina amasung Nupa gi Hakchang Thong gi Laina, Loinana, Hakchang Sikpa Saba Amadi, Joint Pain, Layang Jari. Masita sunatana mipum khudingmakna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin birago Energy Healing Center Rongpur Part 2 aduga City Chamber na first floor Smile Market Central Road Silchar Wandani advance booking ki damak mobile number 9395 732 456 number asida call tawbirak na maning singjari Khomjinba Pao Lakhipur West Bazar gi PHC manakta leiriba healthcare pharmacy da makhal makha ana layengi damak maming leiraba Dr. K ana layeng gadori arthritis paralysis diabetes prostate ki problem kidney da nung leiba amadi liver chauthokpana chingba gi damakta Dr. N Ranjit Singh MBBS DMB DSC na sagolsen khudingi nungthil gi pung amadagina numidang wairam pung 6 phawba layeng gadori aduga diabetes ki lamda thoidokna khang hairaba general physician Dr. Rohit Tika MBBS MD na Jumsa kaisa khudingi nungthil gi pung 2 dagi numidang wairam pung 6 phawba layeng gadori adomgi khudongchaba matungina mobile number 9612167161 number asida mangjongna na booking tawbina naba Lakhipur West Bazar gi PHC manakta leiriba healthcare pharmacy gi maigei dagi khangalakli Aroibata Maroiba Pao Amukhanna Laisram Komal Babu Puthoktriba Phauba Koko Miziri Bamna Wakat Nipam Pangthoklagani Lok Sabha da Assam gi Congress Luchingba Gaurav Gogoina Manipur gi Irang gi matangda wapam kaya maram pukhatkre Poilapul Meitei Lupna Konom Lamngan bi amadi Laisom Ongbi Renubalabu ikai khumnakre Bejanti gi Langpoi wari lairik igi khongul hozai da phongkre Jeribamda Ningtham gi manu marang yenthokre Taramari Suba North East Riders Meet da Saruk Jaruba Riders sing ngasi Imphal thonglagani amasung Sonai Mongolpur da pangthokiba badminton tournament loisinkhre mana mathum yetokre Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare